Imes padomiyeng tabiribasingbu ahan maktada binitana taram nausabagaloyana kurumzari. Hauzik paudamasigi maroya pau pijari. Sakhang dabasingi ambusta AR gi CEO Colonel Biplab Tripathi magiloina bi masanupa amadi AR personnel mari punna miyoi taret sire. Numit mangani satharakpa NEP 2020 gi makhada CBCS amadi LOCF semnabagi workshop program osi loisinkre. Loyana US Congressional Delegation ga Prime Minister Narendra Modi ga unakre. Mapungara Paulo Birasi. Ngasi ayu pung tara rom tabda Churachandpur District ki Singhat Subdivision ki manung chana leiba Bihang Police Station na konba S Second Village da sakhang daba PLA ni singnaba singna nipu taruk suba Assam Rifles ki kangbuda ambush tawbada Assam Rifles ki CEO ama yauna miyoi taret sire nipana asopan nangkre. Thaudo adu lalhobasing aduna bomb pokaila matungda nomai round kya kapsinduna attack torakpadai khudongtiba thaudo adu thokibani laikhirabasing adu manungda nipu taruk suba Assam Rifles ki CEO Colonel Biplab Tripathi mahaki loinabi amadi mahaki masanupa su yauri makhoi sing adu mafam adumaktada sikibani Soklaba Assam Rifles ke personnel sing adu Bihang Primary Health Center da pukhatuna laikanara matung makhatana laimakhongda leiba army ge hospital da pukhatuna laikanaki adubu phibam lusilakpana maram oiraga makhatana layengnabagidamal Siza Hospital da laikananaba pukhalakre Thaudo thokpham aduda Churachandpur Police Bisnupur District Police Commando amadi Assam Rifles ki ahenba force sing sangsinduna combing operation chathakre apha pungi paudi leitri hairi Amaromda thaudo adubu Manipur ki Chief Minister N Birena mahaki Twitter da thadorakpa warol amada thawong adubu akan mamongda condemn tawrakli Amaromda Churachandpur District ki Singhat Subdivision ki manungda leiba Baihang PS ki manung chana leiba S Second Khul manakta thokiba ambush da soktuna Siza Hospital da layeng liba AR ki personnel singi phibam Manipur ki Chief Minister N Birena yingsinkre yengsin bai khongcha aduda paumi singda mahakna hai Thokriba thaudo asi yamna laibak thiba ni masi pangdaba amagi thawongni akan mongda condemn tawi loyana senariba khudimak lemna tharoi thiba humbagi thabak chathaba haure phongdokhi hairiba thaudo asi matangda sarkarna senariba sing phananaba ahenba section thorang lokhatle loyana central government na lakhulakpa thabak thoramda sarkar asna mateng pangani haina mahakna phongdokhi Laikhidraba singda Manipur ki Chief Minister N Birena awaba phongdokhi Panbayai hairiba ambush asida soklaba singi manungda mangadi aru phibamda Siza Hospital da laikanari hairi ado yamna nungaite sigi thokse aroina sigi sing laikhidraba singdo angang macha yawba adagi nupi yawbudo ado as masigi thokse masi yamna ai condemn song phajana tawi hali condemn tawi masi yam nungaite aduna masi COVID-19 laisa sandoliba sida Manipur da hokiba pung kunmari da miyoi nipumapan COVID positive oiba thengnakre miyoi marina laikhidre pungpham asda miyoi lising ama satra humputere test tobada miyoi nipumapan positive oirambadagi ngasi COVID positive oibagi changchada 2.9 yauki state asida COVID laisa sandorakpadai ngasi phawada apunba miyoi lakh ama lising kunmari chamri kunthra nithoi COVID positive oikre miyoi lising ama chamapan niputaruk na laikhidre ngasi miyoi kunthra taruk naba phaduna discharge tawkhibadagi apunba recover tawkhiba migi masing lakh ama lising kunmathoi chatruk marphuteret yore active case ta satrat maudra mapan leiri aduga state covid recovery rate na chada maudra tret dasmik teret mapan ni Kaksing district oina distress ta hangliba covid testing center da miyoi kulumdoi test tawkre positive oibadi yaukhidre miyoi singadu lenga na salaiba covid testing center tara teret Jiban Hospital amadi Ima Hospital da miyoi ahum test tawkibani haina District Surveillance Officer Kaksing Dr. Keso Singha Moirang themna pirakpa report na hairi Malem pumbagi oina COVID positive case crore kumanga lakh kulumdoi lising humdrani thoi cham kunthra nipan yore masigi manungda miyoi
लाख यांखै माथोय लिसिंग तरेट चामरी निफुमदोय लेखिद्रे अदुगा मियोय क्रोर कुनिथोय लाख मौद्रा माथोय लिसिंग निफु तरुक चौङा मरफुमदोयना नारंबदगी फरकरे पेंडेमिक असि सैथेंग फंगदुना मालेंगी मनुंगदा कोविड पॉजिटिव केस ख्वाइदगी मसिंग याम्बा लेबाकना केस क्रोर मरी लाख हुमद्रा निपान लिसिंग कुंथ्रा मरी चनिपान तरा थेंगदुना USA ना अहानबा इंडिया ना केस क्रोर अहुम लाख निफु मरी लिसिंग कुंतरुक सुपना कुंथ्रा तरुक थेंगदुना अनीसुबा अमदी ब्राजील ना केस क्रोर अनी लाख ट्राम्पल लिसिंग निफु चमापन यांखै थेंगदुना अहुम सुबा पॉजिटिव केस मसिंग याम्बा थेंगनबा लेबाक ओइरी Directorate of University and Higher Education Diang College of Teacher Education Imphal amadi GP Women's College ka punna khusamnaduna State Project Director Rusagi Senthang Makhada numit mangani chupna Diang College of Teacher Education Imphal Conference Hall da satharakpa NEP 2020 ki makhada Choice Based Credit System CBCS amadi Learning Outcome Curriculum Framework LOCF semnabagi workshop program ngasi loisinkhre लोइसन बगी थरमदुदा एजुकेशन यू की कमिश्नर एम हरे कृष्ण सिंहाना अथवा मिथुंग लोयना श्रीमती AK सरोदिनी देवीना थरमपु ओइना सरुक याखी अथवा मिथुंग ओरल पिरदुना एजुकेशन यू की कमिश्नर एम हरे कृष्ण ना हाकिबदा चॉइस बेस्ड क्रेडिट सिस्टम असि ना मपुंग फाना सनरकप मतमदा महैरोय सिंगदा चाउना कानबा पिरगनी ओजा सिंगना फंगबा लौसिंग ज्ञान सिंग महैरोय सिंगदा चपचाना फंगनबा ngamlaba matamda human resource mapung phana chawkhat pangomgani NEP 2020 gi matungina lakadariba 2030 da mapung phaba mairoi sing puthokpa ngamnaba oja singi asoba thodang lei haiki thorangi manung channa pangthokiba workshop program da sarugyakiba oja singi college singda chatnariba system singi interaction tawnakiba galoyana feedback launaki sarugyakiba oja singda certificate singsu kusinaki थौबाल डिस्ट्रिक्ट की वांगखेम केंद्र की मनुंग चनबा सरांगपाल ग्राम पंचायत की वार्ड नंबर 5 की IBR ऑफ कोनसम लेरक्ता MG NREGS की लाइन डिपार्टमेंट की मखादा सेक थादुना निंगथिना सेमलबा ब्रिक पेबिंग रोड ngasi होनबि मतुंगिना केंद्र से MLA कैसा मेगा चंद्रना संगादुना मियामदा खुसिनाक्रे लंबी संगाबा दुगा मरिलेना MLA मेगा चंद्रना हाई ngasi सेक थादुना संगारि बलेरक असि MG नरेगा की MLA की लाइन डिपार्टमेंट की मखादा लंबी असि चेक थादुना ब्रिक पेबिंग सेम्बनी मसिगी अपुनबा सेम्फम न लुपा लाख तरागा लिसिंग अनिनी लंबी असि असांगबना फिट चनिपानी हाइकी लाइन डिपार्टमेंट की सादा कुनमंगा की अपिकपा सेम्फम दा थबक असि लेकाय असिगी RYDO क्लब न निंगथिना क्वालिटी लेना सुखिबनी चेक थारगा सेम्बा लंबी ब्रिक पेबिंग असि मियामना चतोगसिन तौबदा यामना नुंगाइबा अमसुंग मतम सांगना चटकनी असिगुंबा चेक थारगा सेम्बा लंबी असि ngasi संगारिबा सि थारगा चरांगपाल ग्राम पंचायत पुन्ना निपाल सुरे हाइकी अंगांगी नुमित 14 नवंबर न लाकपदा उजेक मसा सिंगी खल्लगा कक्सिंग रेंज समदि मसिगी मखादा लैबा बिट ऑफिस के स्टाफ सिंगना डिस्ट्रिक्ट असिगी मनुंगदा लैबा मरुओइना पात सिंग हाइबदी खोइदोम पात पुमलन पात मोइरांगकोम पात अमदि लेंगांग पाता अकनबा ड्राइव चथखरे ngasi ahingdagi hoduna sathakiba uzek langsing phagatpagi drive aduga marilena N Munal Maitai Range Forest Officer Kaksing na paumi sing da haikibada ningtham tha lakpa loyena lamkoi uzek sing sesa lakpa hokre loyena haukiba November gi tang amadagi hone staff sing Kaksing district ki maruiba wetland sing da akanba drive sing jathaduna lakli ngasi gi drive ta yamna nungaibadi Manipur gi ani shuba khwaidagi chawba pat ama oiriba Pumlan pat yauna अतोपा वेटलैंड सिंगदा थेबा हुंबगी थबक चथबदा उजेक लांग अमा फावबा थेंगनरखिदे मसिमा डिस्ट्रिक्ट असिगी थोइदो हेंदोना चाथोसनिंगाइनी मसिदा मुनालना नुंगाइबा फोंदोकपा ओइना मियामना करिगुंबा उजेक लांग थाकपगी मरिक चुंबा पाव पिरकपा मियोय अदुदा लुपा लिसिंग तरागी ओइबा मना पिरगनी हाइना लाउथोखि ngasi sangsinkiba drive ka marilena tangjeng patta pangthokiba paumising unaba amada munalna makhatana haikibada pat asi manipur gi खा माइकैदा लमकोय उजेक्सिंगना मरांग कायना ताबा यामना मरोयबा पात ओइरामी अदुबो लाइबक थिबदी कुमसी सहीगी ओइना हौजिक नवेम्बर थखाय सलाव फावबदा nganu thangong ama phawba lakdaba sini masigi maroiba maramasi anthropogenic pressure habidi miyoiba amadi sa salsingna pat asigi mahusagi saktambu kahelakpadagini maramasna pat asigi koibada lairiba praja sing yauna aikhoi punna pat asibu sangatpa sangi amadi mahusagi khwaidagi mamal yamlaba khudol sa usek singbo hatpiganu makhoibu kanminasi haina munalna miyamda appeal tawki
ngasigi drive ki manung channa Chairen Kunaudagi air gun amasu verification gidamak phagalakhi. Lions Club of Kaksin Greater na sinduna hayeng November 13 gi ayuk pung 9 dagi 13 phauba World Diabetes Day tharanga marilena Diabetes Detection Camp ama Kaksin makhale kaida laiba Children Park ta pangthoklagani. Diabetes Detection Camp asida miyana lakpiduna saruk yabirana ba Lions Club of Kaksin Greater gi maikaidagi ningsingjari haina Lions Club of Kaksin Greater gi Secretary gi Zerol amana hairi. Lakadoriba 32 suba Manipur Legislative Assembly election da Kaksin Assembly constituency da Bharatiya Janata Party BJP bu mai pahanduna mapangal hena kangkhal hanabagi pandam da Kaksin SG MLA Mayalambar Ramesona ACSG manung da thatharakpa Thambal campaign gi makhata ba oina ngarang numidang dagi yungthong khuding chatuna yaifa mangol ni ba amadi vote khombagi campaign hokre. Ngarang ahan boina Kaksin SG polling number 37/2 gi area da thathakiba campaign aduda MLA Mayalambar Rameshwar BJP Kaksin mandal gi thomi sing loyena MLA Mayalambar Rameshwar bu sogatpa miyoi kayana saruk yaki. Lakadoriba lisingani kunithoi gi angan basarukta pangthokadoriba election ga marilena BJP gi intendant candidate oina jongthokadoriba Gaidon Kamei bu sogatuna none dagi khopum phawba satpa bike rally da athingba pibadana tana gari sing thugaiba bu condemn tawbaga loyena Chenaba Singh Dandi Pinaba appeal torakli. Hiramasiga marilena ngasi Manipur Press Club ta pangthokpa pawmi phamda BJP gi executive member Simon Kamei na hai ngarangi democratic oina satpa rally adu khopunggi area da hana plan tawba manba mongda miyoi kunthra romna athingba pikibagaloyena asoapan thoanba si condemn tawi amadi Chenaba Singh athubada marilena ba authority na phaduna serak pinaba appeal torakli. 42 Tenopal BJP Mandal na siduna ngasi Moregi Hill Tribal Council Conference Hall da Booth Committee gi meeting ama pangthokre. Tharamadhuda A. Sada Devi President BJP Manipur Pradesh, Premananda General Secretary BJP Manipur Pradesh, K. Bikram Secretary BJP Manipur and Chandel District in charge, Benjamin Mate Spokesperson BJP Manipur, ex-ADC member Lamboy Gangte, Len Mate President 42 Tenopal BJP Mandal Amadi, Moregi Tongan-Tongamba Community gi lusingba singa saruk yaki. Ngasi gi tharamadhuda A. Sada Devi na haikibada Chakhotpa Tenopal District ama oyanaba asangba BJP gi mihut ama BJP da sinabiu sungsoi soidana Tenopal District Chakhotpada BJP party na daita lawjage haina miyamda phongdokhi. Tharamaduga marilena mimanadraba singda hearing aid amadi wheelchair sing yanthokhi. Tharamasigi makha satharakpa oina More town da President A. Sada Devi na lusingduna Thambal gi poster campaign ama su sathakhi. Mathang sahi gi angan basarukta pangthokadorba state gi General Assembly election da 43 pungyar acida BJP gi intending candidate oina jongthorakliba BJP Manipur Kisan Morcha gi Vice President Ningraingam Kasung gi damak mai paknaba thongni thora ama ngasi ACSC gi manung chana laiba Chadong village da pangthokre. Hairiba tharamasi BJP 43 pungyar AC amasung Chadong village authority na sinna pangthokibani. Chadong khulgi lampa ta pangthokiba general election da mai pahanabagdama pangthokiba thongni thoramaduga marilena intendant candidate oiriba Ningraingram Kasung na hai mahakna mahiroi amadi lup kaya gi lusingbo oiringaida singda maruina pungyar esigi chakhat thorangda ka hena sothaba thengnaki adubu sothariba singasi ngasi phawba menkhatpa ngamdana leiri adugumba thengnariba khudong chadaba singasi politics da khongdaduna menkhatnaba amadi Prime Minister Narendra Modi na piriba scheme kaya kanaba miyam yohanabagidama mire oina thorakpani haina mahana phongdokhi. Tharamaduda BJP Manipur gi State Executive Joseph Pungyar BJP Mandal gi President Yuingam yauna BJP Ukrul Mandal gi lusingba kaya su saruk yaki. Kumja lisingani kunithoi sahi gi angan basarauta pangtholaba yai haina panariba 32 suba Manipur Legislative Assembly Mikhalda 32 Wangkhem Assembly Constituency da Laisram Thanil Maitai Mikhal Thainaragani. Mikhal asida mahakna mai paktuna MLA oirabadi sahi anigi manungda ACS yumthong kudingda afaba thaknabai sing lemna phangalagani haina BJP gi ticket ta mirep oinaba thaurangliba Laisram Thanil Maitai na phongdarakli. Ngasi nungtil yairipo khoirom mathak lekai da laiba Thanil gi yumda pangthokiba Election Central Committee gi mifang amagi mangoyana Paumisingda Thanil na phongdokibada 32 Wangkhem Assembly Constituency asa leiriba miyam pumba
thong chap manaba thak amada ingna chikna yaifa nungaina leminaba awonba AC ama ohenabagi wakhalonda Manipur Legislative Assembly mikhalda thenganaba thorakibani Thanil na makhatana haikibada karigumba mahakna handaki mikhalasta mai paktuna miyangi mihut ama oina MLA oiba tarabadi wangkhem AC gi miyamna sahi kunmanga kuntrarom afaba thaknaba ising phangdana lakpa adu ko anaba yumthong khudingda doti ising phangangani ACS gi Intervillage Road IBR sing ningthijana semjan sajangani mai masing hairaba thabak phangda leiraba naha singidama industrial hub sing lingkhatkani ACS da sothana leirba mai masing education system asi phagatnaba honagani widow disabled person amadi all else oirable singi sel tungi mateng ojanaba scheme khudimaki special packaging phangangani low singu bana hena mapung oina leiba ACM oibana agriculture system agriculture activities singsu Ithai lokhong sing matik chana phagahana ba honagani amadi mipum khudimaki ana layeng haksel ga mari lenaba sing matangga chunaba mawngda semgatkani haina phongdokhi Imphal East Dilagi Khongman area da numinini hena mai muthatpasi lenga asi go to village fel oire haina MPCC gi wangangloi ningombam bupenda maitaina phongdorakre hiramasi ga mari lena MPCC gi wangangloi na makhata na hai Raj Bhawan Mukhya Mantri Secretariat tagi kilometer ahum rom lapna leiba Khongman area da prepaid ki mai numinini hena phangandaba si lenga si sasan fel oire amadi go to village fel oire haibadu takpadanatana lenga si development work punamak fel oire takpani haina magna thadorakpa video release da phongdorakki Dosuyali film production gi banner makhada puthokna shooting toriba Asengba Iral Hairwa film asigi loisenbagi sarama oina Thobal district ki Wangbal da leiba senior citizen home da leiriba ahalaman singbu khongkhut hambiduna khurumjabagaloena chaglena ma chamina duna yaifa mangol ni bagi thoram pangthokre thoranga marilena film asigi producer amadi story writer Khetrimayun Subadani na haikibada mamaga machaga leinaba mari haibasi komthokpa yade ahalaman singbu seba tobuna ishorgi seba tobaga chapmane haibagi wakhalonda yumpham oiraga pangthokjaba thoramni Panbay Abadi Films da Maruina Abi Kundrakpam Sunil Maiboy Nongthanganbi Dayananda Itoy Oinam Ranmila Sanjanana Singh Bana Mamiroi Singh Oiri Khetrimayun Subadani gi Warida Manawi MM screenplay Tori Films gi director OC Mairani Federation of Government College Teacher Association Phegokda gi President Dr. AP Sakna Haikre College Oja Singh Tare Suba UGC pe 2018 Sananaba Sahi Kya Tanarakpadu Sarkarna Thajaba Pibadagi Wana Tala Matung Nungaire Khanjarui Adubo in detail Oiba Doubt Khara Leire College Oja Singh SCA TASC 2021 Dagi cash payment oina pigani hairi adubo karamba sahigi karamba thadagi karamba tarikta pigadoribano haibadu khanganbiu wafam asing asi nungtil press club da pawmesing unabada mahana phongdokibani Amaromda AG gi report matungina college oja singe pension pigadoriba si matau karamna pigadoribano haiba wafam sing khangandri Paliba sarkar asna nungsibiduna hairiba demand sing asi November 13 phawbagi manungda thabak to onthoktuna payment sing athubada phanganbiu ngaihak leitana strike tobasu pamde aduna athuba matamda pifam thoklaba oja sing demand asi PBU hainasu phongdarakli Political activist Sapam Kanglai Palmaitai gi lamjing makhada lamlai mapari thogal lupna Sengmai Assembly Constituency gi manung chanba sanjam chirangda masak khangdaba lebak khunai gi mayokta leiba minung silaitawa miyoi singna phawbai mai thadok pirambadagi awaba taraba longmi imung singda angamba selgi mateng pangkhre Sapam cha Kanglai Palna sigumba longmi miyamna awaba tarakpa matamda kaidonungda tumina leithokpa ngamde maramaduna mahaki lusing makhada lup asigi athuba mifa ama pangthoktuna lamlai mapari thogal lupna angamangamba khaigat aduna tengbang bagi thoramasi pangthokpani Manipur lengana su maraibak thiraba longmi singda angamba mateng pangbiu phongdorakhi Amaromda Irabot Foundation Manipur nasu handak sekmai ACG manung chana leiba phumlo amadi chanjam kunog lofam singda low yainabagi paisindana thamba phawbai sing minung silaitana mai thadok lambagi thawangda awaba taraba imung anida selgi tengbang lupa lising ahum piduna pukning hanthadana ba hakthengana watana kre amadi lakadaba sahi singda mateng pangnana ba warepna kre phawbai mai thadna mangan kibadu longmi aikhogi mangjabatana tana lamdamasi miyoi singda lamsa saja thaksi khasi kaitharakpai kudamni masi laibak thibani haina Irabot Foundation Manipur gi thongmi singi maikai dagi phondorakli
Prime Minister Gram Sadak Yojana PMGSY gi makhada Manipur State Rural Road Development Agency MSRRDA gi makhada Manipur Special Contractor Muhammad Salam Khan and Brothers na Lilong Leisang Themdagi Leiprakpam Phawi kilometer 3 sang balambida seliba Imphal Tural mathakta Valley Bridge sabai thabakta Sinmi oiba Muhammad Riyazuddin Islam Sahi kunmanga pokpagi ming Muhammad Azman Ali bu sakang dabasingna nomaina kaptuna hatok piramle Muhammad Riyazuddin bu chaliba thase hokiba tangma pangi numidang pung 12 kumangarom tabada miyos na tumlingaida nomaina kapna minung siletana hatok pirambani haina ngasi pawmising unaba amada All Manipur Contractors Association Forum gi convener Thangjam Somarendra na phongdokre mana hai lamdam asigi sakwa tharang thabak suriba sinmi singbu karigidama karigumba mata haidana hekta halibano hirama sigi matang dalebak miyam gi thabak toriba organization sing amasung loop singna mayek singna khangan biu mihat asna contractor singbu chamamnaba poin badantana nungai hendre asigumba thawdo asi matungda mu tholoktanaba Manipur lenga amadi Manipur Police Department na thidok piduna mara laiba sing matik chaba cherak pigadabani haina Thangjam Somarendra na phondarakli Chief Minister na Laikhidraba Inspector Premchan gi imung manungda lautok pikiba singi manungda ex gratia amadi Laikhidraba Inspector Premchan na layengbada sangkiba sampam sing asi phawba pibidabana JSC na lenga ki maphamda pendaba kaya phondarakli hiramasiga marilena ngasi Manipur Press Club da pangthokpa pawgi miphamada Pasoi 124 Joint Development Organization gi General Secretary Sagol Sam Sanjit Singhana hai Laikhidraba Inspector Premchan gi sahi gi kumon thoram mamangda Thabo oina paikhat piraknaba government gi puning chingsilakpa galoina sanglaba sahi 8 muk sakhi mapung phana puthokpa ngamdana lerakliba sibu pendaba phongdorakli ato matamda mara laiba sing puthokpiduna matik chaba cherak pibiyo haina phongdorakli Manipur da lairiba BDF lising tara supna yankhai gi sahi 3 hena tanduna laglaba Charter of Demands sing ato matamda thabak don thokpiyo haina All Manipur BDF Welfare Association President MD Riaz Khan na phongdorakli ngasi nungthil press club ta pawmi singu nabada Riaz Khan na phongdokibada BDF singi ngasi gi Central Committee gi miyang makhada Kendra Humpu gi Unit Committee sing tawjaba signature campaign gi saroma oina Chief Minister yauna MLA kuntrama thoina aiba oina ayaba serol pirakpa copy sing BJP yauna mari lenaba sina piselabasu departmental process ta matam loduna delaying tactics tawduna election gi code of conduct ngaiduna leirabra haibagi singnaba leire mari lenaba sina BDF ki demand sing athu matamda thabak oina onthok piyo hairi Manipur ki Chief Minister N Bireng unaduna aiba oina approval pirakraba si thani hello phawba thabak oina onthoraktaba si BDF lising tara supna yankhai gi yamna laibak thibani mari lenaba higher authorities singna athuba matamda miyang sangbiyu haina su phongdorakli Senator John Cornyn na lusing by US Congressional Delegation amana Prime Minister Narendra Modi ga unakre delegation to da yauriba tai members sing di Senator Michael Crapo Senator Thomas Tuberville Senator Michael Lee Congressman Tony Gonzal amasung Congressman John Cabin Elijah amadi Senior Senator John Cornyn su yauri delegation to na haikibada India si missing yamna leirabasu COVID thengnabada yamna phajana thabak tawba ngamli haiki asuma thengnaba ngamliba si miyamna yausinbadagini haiba wafamsu PM Modi na panki Malenggi oiba India amasung US na Global Strategic Partnership oina Democratic Value da thabak tawminabada US Congress na lawriba role bu PM Modi na thagatpa phongdoki Malemda santi thamnaba honabada lebak anina puna thabak makhatana tawminabagi wafamsu khanaki hairi Hoziarobada maroya pamukana pichari Sakhang Dabasingge Ambusta AR gi CEO Colonel Biplab Tripathi Magiloinabi Masanupa amadi AR Personnel Mari Punna Miyoi Taret Sire Numit Mangani Satharakpa NEP 2020 gi Makhada CBCS amadi LOCF semnabagi workshop program mosi loisinkre Loyana US Congressional Delegation ga Prime Minister Narendra Modi ga unakre Ngasigidi paudam pijaba matang ngasaloisinjare miyeng tabiri basingbu kurumjari